Image Paodam meng tabiba punamapu khurumjari ngasigi maruiba pauda District Hospital Chandel da Integration Clinic ama hangdokre Assam Rifles si garina thombadagi khongjomda mioi ama sibagi mayokta Imphal More lambi thinglure loinana More da NIELIT Study Center ama hangdokre Haujik mapungoba pawmuk lawbirasi District Hospital Chandel da Non-Communicable Diseases NCD Ayurveda Yoga and Naturopathy Unani Siddha and Homeopathy Ayush ki Integration Clinic among us hangdokpaga loinana NCD Ayush Integration Camp amasu pangthokre National Program for Prevention and Control of Cancer, Diabetes, Cardiovascular Diseases and Strokes NPCDCS ki makhada NCD Cell National Health Mission Chandel na sinduna District Hospital Chandel da pangthokkiba thoramduda National Health Mission Ayush Manipur ki State Nodal Officer Dr. Benedict Maringna athoiba mithung Chief Medical Officer Chandel Dr. Sarthani Sarbumna akhanaba mithung District Hospital Chandel ki Medical Superintendent in charge Dr. S. Rajena Thoromapu oike NCD Ayush Clinic adu karigidama hangdoklibano haibagi matangda NPCD CS NCD Cell Chandel ge District Nodal Officer Dr. Gilbert Sumpina nungi oiba warol thamke MO Ayush Dr. Mayanglambam Rajkumar Treatment Assistant Y Prem Kumar Anina Lusinglaga Yoga Demonstration su utke Bhartiya Mazdor Sangha BMS Manipurna Sinduna National Labor Day amasong Biswakarma Puja Thoram ngasi Kaisampat Community Hall da pangthokre Thoram aduda Manipur Building and Other Construction Worker Board ki Chairperson A Prem Kumar BMS ki Secretary L Sanatombi yauna BMS ki Lusing amadi BJP ki member kayana saruk yakhe Thoram aduga mari lainana BMS Manipur ki General Secretary L Sanatombi na phongdorakpada Bhartiya Mazdor Sanghana ngasi Biswakarma numit asibo National Labor Day haina lisang sitna palan thoram pangthoktuna lakli thoram asi pangthokpagi nunggi oiba wakhalondi Bharata lairiba senmi singna maning makha tamna isagi ithau niyom chumna pangthokpagidamak lai Biswakarma na sembi sabiba khusu khulai sing asigi matengna senmi singna Thongna pangthokpa ngamjabani haiba wakhalolda lai Biswakarma gi puja tawjaduna ngasigi thoram asi pangthokpani haikhe Thawbal District ki Khongjom Police Station manung channa Khongjom Kaithelda Assam Rifles ki bulletproof garina takpada mioi ama sire Assam Rifles na asiba adu yenglambagi mohutta mafam adudagi sen khibadagi khoisaunarba miyamna National Highway 102 lambi thinglure Police boot Tudektuna mai thakre hairi thodok aduda laikhidraba mioi adugi maming Tekcham Sadananda Sahini Fuhumdoi apopa Tekcham Chawba kawi papal mayai lekai dagini hairi ngasi nungthil pung ama minute nifu mangarom tabada palelda leiba 26 sector ARG bulletproof number MN019330 na Khongjom Imphal lomdagi palel tamna lakpada Yama FZ number MN01EO 5459 da thongke amadi meter tararom chelaga pokhe Yama FZ thorakiba Tekcham Sadananda laimaida tuduna laikhe madugi tungda khamduna leramba Maruti car 800 MN04A9505 da amuk thomjen ke hairi ARG bulletproof driver aduna ipa pakhatuna gari adu maning hanbada laimaida taduna leiriba Tekcham Sadananda bo amuk bulletproof aduna taklam ke ARG bulletproof adu mafam adudagi thuna yangna palel lomda thauke mafam aduda lairamba miyamna ARG gari adu khamnanaba lauduna tanakhi hairi adumoinamak gari adu khamlamdana thaukhibani hoisaunarba miyam aduna
खुदक्ता इम्फाल मोरे लंबी नेशनल हाईवे 102 थिंजिंदुना गाड़ी अमत चलहनखिद्रे खोइसाउनरबा मियाम अदुना खोंजोंग कैथेलदा लैबा पुलिस की बोट अदो लैना लैना मखोइगी ममांगमक्तदा एआर की गाड़ीना मिसम अमत तकलमलगा सिरबा फावबा एआर की गाड़ी अदो फाबा ngamdaba हाइखी पुलिस बुट अदो थुदेक्लबा मतुंगदा मै थाखिबनी हाइरे पाव अदो तानबदगी मसिंग यामलबा मियाम अमा खोंजोंग कैथेलदा थोरक्तुना थौदोक अदुदा सेनरिबा एआर की गाड़ी अदो पुथोकदबनी हाइना डिमांड लंबी अदुदा लाकपा गाड़ी खुदिंगमा चथोक चसिन तौबा थिंखी पाव अदु ताबगा खोंजोंग पुलिस की ऑफिसर सिंगना थोरक्तुना थौदोक अदुदा सेनबा गाड़ी अदो थिदोकनबा अमदी मियाम की इरांग अदो लाक्सिननबा होनखी हाइरी पुलिस तगी फंगबा पावगी मतुंग इना थौदोक अदु हेक थोपगा एआर की बुलेट प्रूफ गाड़ी अदो करंबा एआर की गाड़ी नो हाइना थिदोखे गाड़ी अदु पालेल 26 सेक्टर एआर की कैंपस तक खामदुना लेरंबदगी ड्राइवर अमदी गाड़ी अदु खोंजोंग पुलिसना फागतलगा पालेल पुलिस स्टेशन दा थमलमखे हाइरी ngasi nongthil athengbada 26 sector AR की CO masa khongjom police station da laktuna laikhidrabagi imung manu amadi JC na singbaga wari sanakhe wari sanaba aduda laikhidraba texam sadanandage laihoriba masa apikpa ahungi yenglaga pangba yaba tengbang AR की maikai dagi pangnana ba haijaki hairi AR की maikai dagi su pangba yaba mateng pangnaba honaragani hairapadage maikai anida yasinaba porpadagi asiba hakchang lauthogre amadi nongthel pung manga makhaidagi lambi thinglamba aduso handokre haire framework agreement ki mayokta reformist students front RSF na satharakpa khongjang gi saruk ama oina ngasi su kaksing district ki manung chana laiba langmaidong high kainahal memorial english school da mahairoi singa loinana makha tana khongjang changsen khre RSF की सेक्रेटरी जनरल अमरजीत निथौजाना फोंदोरपदा फ्रेमवर्क एग्रीमेंट ना कंगलई पाकपो मसे ताना थुगाइरपगी मायोक्ता RSF अमदी कंगलई मियाम अमदी माहिरोई सिंगना अमत्ता ओइना लेमिनदुना मायोंग यागनी लोइनना कंगलई पाकी अपुनबगी सक्तम सिंगनरप खुदिंगमा RSF ना थेनगनी आर्टिकल 371 क्लोज ए नागालैंड खक्तगिनी करिगुंबा हिरम अमतदा कंगलई पाक मणिपुरदा चटना हनबा यारोय इरमदम कंगलैपाक असिबो कन्ननबगिदमक कंगलैपाक मणिपुरदा लैरिबा मियोय खुदिमकना अमत्ता ओइना लेमिनदुना थेंगनमिनरसी मखाताना फ्रेमवर्क एग्रीमेंट के मायोक्ता RSF अमदी माहिरोय सिंगा लोइनना सेप्टेम्बर की डेट 30 फावबा लेप्तना खोंजंग चंगसेनखिगनी मसिदा लैंगाकना इरमदम कंगलैपाक असिबो कन्ननबा असेटपा फिरेप अमा लौबियो हाइना RSF ना अपील तौजरी हाइस काइनाहल मेमोरियल इंग्लिश स्कूल की माहिरोय सिंगा पुन्ना ह्यूमन चेन सेमदुना अमदी प्रोटेस्ट तौखे फ्रेमवर्क एग्रीमेंट ना कंगलैपाक मणिपुर की अपुनबगी सक्तम काइबा पीबा यारोय आर्टिकल 371 क्लोज ए नागालैंड अमदी 6 शेड्यूल कंगलैपाक मणिपुर दा चटनाहनबा यारोय डिवाइड एंड रूल पॉलिसी खुदक्तगी लेपकदबनी प्री मर्जर एग्रीमेंट स्टेटस खुदक्ता हंजन हलो लॉन्ग लिव कंगलैपाक लॉन्ग लिव मणिपुर हाइबा खोलाउसिंग लाउखे ngasi additional deputy commissioner ADC Moregi office complex na National Institute of Electronics Information Technology Imphal gi makhada ani suba oina moreda NIELIT study center ama hangdokre study center hangdokpagi thoram aduda additional deputy commissioner and Bankim Singh na athoiba mithong TH Prameswar executive director NIELIT na function gi thoram mapo moregi SDC More Hais Romeo Amadi Commando Moregi DSP Thomas Thoksom Amazon OC More Police Letko How by Fainat Akanaba Mithung Sing Oiduna Pangthoke Thoram Aduda NIELIT Executive Director TH Parmesona Pongdora Kibada Haidiba Study Center Hangdokpa Asi Digital India Amazon Manipur Government ki Go to Village ka Mari Lainana Manipur gi Kasin Koya Singi Manung Hanjinba Mafam Singda asigumba skill training course laitaba mafam khanduna pangthop jabani more asina ek is policy gi maru oiba mafam ama oibana more gi haugalakliba naha sing asida study center asidagi skill kaya ama phanghanduna ek is policy gi thabak thoram singda mapalamdagi lakpa singna hak panghandana bagi damakta more the study center asi haudok sabani nakal amromda Tamil Sangam ki joint secretary Mohanna More
gi haugalakliba naharol singda skill development lehananabagidamata NIELIT na More Study Center asi hangdo pagidamakta harauba amasung thagatpa phongdorakhi loinana miyamgi maikaidagi so haugalakliba naha kyadasu course asina yahonanaba kanna hotnaragani haina phongdorakhi भारत के प्राइम मिनिस्टर ओरंबा अटल बिहारी वाजपेयी लेखिदबा थाबुम ममा फारकपगा मरी लेनना बीजेपी मणिपुर प्रदेशना बीजेपी थवाल डिस्ट्रिक्ट अमदी डिस्ट्रिक्ट हेल्थ सोसाइटी थवालगा खुसमनदुना नोमगी ओइबा लेमना लायंबगी कैंप कार्या अंजलि प्रोग्राम असी हैरोक केंद्रगी मनुंग चना लेबा नोंगपोक सेंगमाई हाई स्कूल दा पांगथोखरे अल्ट्रासाउंड की खुदोंचाबा यावना मिरोलबी नुपी अंगांग सिंगा मरी लेनबा लैना लायोंग कया यावना मियोई सामली रोमदा हेल्थ चेकअप तौबगी खुदोंचाबा पीखी लोइनना हिदाक लांगथाकसिंगसु लेमना फंगनखे ngasi lem na layang bagi camp aduda BJP Manipur Pradesh ki Vice President Salam Joy, General Secretary and Nimbos, State Secretary L Tesh Kumar, BJP Thawal District President L Devensu Sarukyakhe, National People's Party Thawal Unit na District Health Society Thawal ga khusam naduna nomagi oiba lem na layang bagi camp ama ngasi Yaripo Khoirom Laikaida Leiba Khoirom Junior High School da pangthokre Gynae, ortho, medicine, skin, leprosy, eye, HIV test, amadi ultrasound na singba kaya lem na layang bagi khudong saba pibaga loinana hidak langthak singsu lem na pikhi kem adu hogdopagi thoramda ADM Thawal L Radhakantana athoiba mithunglen NPP Manipur ki State Secretary Organization L Thanil Maitaina Thoramapu loinana CMO Thawal Dr. N Jentakumar amadi NHM Thawal gi DPM CH Basantana akhanaba mithunglen sing oina saruk yakhi India masung Myanmar leibak anida ngahak irang thoklure anti drugs abuse campaign committee morena Indo Myanmar border na drugs pitho pesin tawgani haibagi pau ama phangbadagi anti drugs abuse campaign committee more gi volunteer singna border da lumduna leiringaida Myanmar gi nisa saba amasung labor singa manaraga committee asigi volunteer singda nung tharaduna landarake anti drugs abuse campaign committee gi volunteer singda nung thajanbadagi committee asigi mioi khara asokpa nangkhre asokpa sing more hospital da pukhatkre thodok thokpam aduda nak yet anige praja sing yam kana unkhatnaki adubo thodok thokpam aduda DSP Thomas Thoksom OC more PS letko how paifai amasung OC commando sakti sen na lusing batim marina mafam aduda irang nem thananaba kanna hotnake Myanmar gi maikaidagi su army police amasung immigration jauna laktuna mafam aduda laike tungda Myanmar amasung India anigi marakta meeting ama Namphalong market ki migration office ta pangthoktuna yasinaba ama porapadagi irang adu nem thakre laibak anigi meeting aduda Myanmar gi DC Myanmar army gi commandant ga loinana atai officer kaya masu yaukhe India gi maikaidagi su DSP Thomas Thoksom OC more police letko how baifai OC commando Sakti Sen amasung 11 Assam Rifle ki officer kaya su saruk yakhe anti drug abuse campaign committee more gi volunteer na thodok thokpam aduda leiba 11 Assam Rifles ki posta irang thoi haiduna hairaba phawbada Indo Myanmar friendship gate number 1 da leiba Assam Rifles na thawas habidaba asibusu committee asina nungai taba phongdorakle The Manipur Youth Front Assam MYFA amasung Assam Manipuri Muslim Youth Front AMMYF loop anina punna thadorokpa cherolda MD Pharo Elias Furkan Lilongda leibabo Tharoijam lekai pasoida mihat thina hatkibabu thamoi sokna nungai taba phongdokpaga loinana mihat asibu akanba mawongda ninda tarokle cherol sina makha tarduna asigumba tauge haina tauba mioibagi chatnabigi wangmadagi thawong ase gi mayokta lup ani sina tumina khangduna laisinba ngamloi asigumba mioibagi lisat nataba chatnabi asi Manipur ge laihaudagi mangkhinaba Manipur government na thabak lokhatkadabani asigumba thawong asina state asigi yelawmi singi apunbagi saktamda sokhalagani haire Government Technopal District ki oina nauna transfer order pirakraba DC athubada join tawduna thabak haudrabadi khongjang kaya sangsilagani haina Koki Ship Association KCA Technopal District ki General Secretary LS Saikhojang Baitena phongdokre
ngasi pawmisinga unaba amada ls saikojang baite secretary kca Tenopal district na hai Tenopal district asida tangdangba deputy commissioner dc ama phawba haujik laitre district asigi oina government na order tawkiba dc haujik phawba join tawdana tawdaba asi yamna laibak thibani government na order tawkhraba dc na handaki hafta asida join tawduna office ki thabak thoramsing tawradrabadi KCA Tenopal district na nungaitaba phongdokpaga loinana KCA na Tenopal district ki CSO singa khusamnaraga makhal makha kayagi khongjang changsilagani haire makhatana mahakna makhata duna DC khakta natana district headquarter asida laigadaba department asigi staff ningthina kaduna mathau tawgadawani loinana DC ki staff singso sudana lairiba asisu government na athuba matamda thabiraknaba mahakda appeal tawrukle NM Educational and Cultural Research Foundation Kaksingi angang nawa mapau 2018 third edition amadi khongthang haina mingthonba tha taruk supna chathaba pre primary teacher training course da saruk yaba training singi cultural program hayeng September gi tang 19 amasung Tanipan ayupung taramakai tabada kaksing mayay laikai multipurpose hall da pangthok lagani tharomda kaksing municipal council gi chairperson and Sanjit Kumar amadi ward number 10 gi councillor KSS Anitana athoiba mithung amadi tharomapu oina saruk yagani haire all hairok Indian Gas Consumers Union sinduna ngasi phangkiba hairok Indian Consumers singi miphamna warep kaya laukhre ngasigi mifamna laukiba warep singi manungda hairok Indian Gas Agency na gas yenba matamda consumer mayamge gas manghandana booking date so yaudana only home delivery haina pause da tang 38 tha mapal lisingani tanipan haina gas kalamda hablok pabo asum aran thigatnaba mari lainaba da wakatpa consumer singi account ta subsidy amount changdabagi wakat lairibasi thigatnaba Union Authority da haijaba Oswala scheme gi makha da piba gas connection phangadaba maram chaba beneficiary singna asukoina form thakrabasu pibidraga niyam chumdana piningba piba asisu masigi mifamna pendaba phongdokpa amade hiramsigi matangdasu thigatnaba mari lainaba singda wakatpa haiba warep yauri hauji kaksing kaithelda lupa tara sapi coin chanadre haiduna pot leibada launadre masina maram oiraduna miyamda samamnaba ama pokhalle kaithel phambising amadi dukandar kharana chanadre haiduna lupa taragi coin asi paibada mi paiba pokhalle masigi matangda mari lainaba authority na asengba warol adu sengdokpira u haina praja section kayana appeal tawrle Minister of State for External Affairs BK Singna haike Pakistan ga kanagadaba wari sanaba adu araiba phibam khaktada oithokani Federation of Indian Chamber of Commerce and Industry FICCI na sinba thorom amada saruk yarurabagi matungda Minister BK Singna wafam asi haikibani India gi policy di tasengi terror gi atmosphere laitana ningtamna Pakistan ga wari sanagani hainaso Minister na phongdokhe Jammu da Indo-Pakistan International Border paringda pilot project ama oina laukhat agliba smart fencing ngasi Union Home Minister Rajnath Singh na inaugurate tawkhre anoba thausil asina border paring asibu nongju nungsa naidana pung khuding yangsingani Jammu da Pawmi Singha unabada Home Minister Rajnath na haikibada project asigi pandamdi border security bo foolproof ohenbane smart fencing na Indian territory da terrorist sanglapangam halaroi loinana state aduda pangthokadoriba local body policing adubo boycott tawbidanaba Home Minister Rajnath na political party punamakta appeal tawkhe Indonesian moderate Muslim lising sa kayana radicalization of Islam bo thainanaba global unity forum ama semgadori India dasu radicalization of religious communities bo thainanaba Hindu global unity movement ama mathau tare haina All India Christian Council ge Archbishop Joseph Saujana haike malemgi khwaidigi chawba Muslim organization da Nahdlatul Ulama UNU na sinduna International Summit of Moderate Islamic Leaders
ISOMIL Indonesia-गे Jakarta 2013 मेदा फंखे लेबाक कुंथ्रादगी मुस्लिम स्कॉलर सामीरोम हाइरिबा समिट अदुदा सरुक याखे समिट अदुदा पॉइंट 13 की डिक्लेरेशन अमा लौकी हाइरि मथंगी अनीसुबा समिट इंडोनेशिया-गे योग्याकार्ता दा सही असिगे अक्टोबर 15 अमसुंग 13 फंगदौरी समिट असिदा धर्म खुदिमकी मियोइसिंगबुसु इनवाइट तौई हाइरि सानबगी पाउदा ऑल मरीन स्पोर्ट्स एसोसिएशन की मिएंग मखादा माइपौ सॉकर यूथ डेवलपमेंट ऑर्गेनाइजेशन MSYDO ना सिंधुना माइपौ प्लेग्राउंड चथरिबा तारेत सुबा 7 मैन सॉकर टूर्नामेंट 2019 की ngasi सानखिबा अहानबा मैचता हौखुदखु FC ना LAPS FC बु पांजल अनि सिनोदा माइथिबा पीख्रे अनि सुबा मैचतना MSYDO A माइपौना तुइनेम FC बु पांजल अनि सिनोदा माइथिबा पीख्रे टूर्नामेंट असिगी हयेंगी मैच सिंगदा अहानबा ग्राउंड FC तुइनेम रोंग नंबर अमदी MSYDO C माइपौ सानरगनी अनि सुबा ग्राउंड ना YPO लांगोल FC अमदी लोकताक FC सानरगनी हाइरे हौखिबा अगस्त की तांग 19 दगी हौदुना ऑल जिरिबाम स्पोर्ट्स एसोसिएशन AJSA जिरिबाम मणिपुर सिंधुना जिरिबाम हायर सेकेंडरी स्कूल के प्लेग्राउंड टीम 9 सरुक यादुना 14 डिस्ट्रिक्ट लेवल सब जूनियर बॉयज 15 year and below फुटबॉल टूर्नामेंट 2018 फॉर हरिचरण ट्रॉफी की ngasi सानखिबा फाइनल मैच असिदा JYC जायरोल पोपी टीमना PSG कालीनगर बु गोल 3-5 ओइदुना माइथिबा पीदुना टूर्नामेंट असिगी विनर ओइख्रे ngasi फाइनल मैच असिदा Y अशोक कुमार सिंह रिटायर SPM ब्रजकांत सिंह प्रेसिडेंट AJSA अमदी N प्रेम शंकर सिंह डोनर चीफ गेस्ट प्रेसिडेंट गेस्ट ऑफ ऑनर ओइना सरुक यादुना मपुंग फाना पांगथोके ngasi मैच असिगी चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर टूर्नामेंट असिदा विनर ताख्रबा सेकंड पोजीशन ताख्रबा अमदी बेस्ट प्लेयर दा मनाम थुमसिंग यानथोख्रे हौजिक अरोइबदा मरोइबा पाउ अमहना डिस्ट्रिक्ट हॉस्पिटल चांदेल दा इंटीग्रेशन क्लिनिक अमा हांगदोख्रे असम राइफल से गाड़ी न थोंबदगी खोंजोमदा मियोय अमा सिबगी मायोक्ता इम्फाल मोरे लंबी थिंगलुरे लोइनना मोरेदा NIELIT स्टडी सेंटर अमा हांगदोख्रे ngasigidamaktadi MS Paodam pijaba loisinjare meyang tabi punamakpo amuka hana khurumjare।